Good evening, everyone. PK channel ki ngasi Sunday namin ki live stream na adom taram uksari. Ngasi Sunday namin ki mari lena na ay every Saturday and Sunday si live stream da mayam gu nabi tanja da lawja bani. Aduga ngasi ki oina top topa mau saga mana da topic ama thamjara kanda mayam ga mayam da kitang share to jana bagi tanja da lawja ge ngasi ki thamjari ba topic asiti atai kaya batan ting ngasi ki namit asiga mari lena pa Mother's Day, Mother's Day ka mari lenaba Mother's Day ji kari gidamak karam matamdagi pangthoknariba amadi masi kari wakhalondagi pangthoknaba horkhibage karam matamda pangthoknabage haibagi matangda ngasidi miyamda share tawjage aduga Happy Mother's Day hana ahanamaktada PK channel gi maikaidagi mama oibi khudimakpo PK channel gi maikaidagi yaipamangol pijabaga loinana once again Happy Mother's Day. Channel asida nusijarba viewer kayama mama oibi kayama yoriba yobiriba khodimakpo ike channel gi maikedi afaba nungaiba punsi nungsangba nada yektaba mama ama tinjang kajindaba mama ama oibiu haibasi maso ike channel gi maikedi gi thamjage ngasi hujik hoi tongan tongan koi viewer khadi lakpire yam nungaijai ado ahanba light nambirakhiba kay tobikibasingdo hoji ai ngaktang leraga hadi ngasi aina thamjaning liba topic asi Mother's Day si karam matamdagi pangthoknarakibage amadi karam matamda sahi khudingi pangthoknabage habado mayamsu toido hindone hena khambiramaगani adubo ainasu aigi oibam khangjaba amadi aina thengnajarakpa khara miyamda share tawjage aduna tasingbagidi ngasigi aigi live stream da natana ai blog ma simjage hena bu khanjaramane adubo na madu nanghodre maramdi ngasi ayukta rasipolgi amaso ai upload tawjakre aduga message lapore Rajkumar jealous saksar bro okay ai saksar jare aduna Vishal Sharma hi okay hi I Vishal welcome back to my channel POTHAMINASI KHANGMINASI na punambuku taram nuksari loinana ai once again amka haijage mama oibi khudingmak Happy Mother's Day habasima hanjin hanjin PK channel ngasi de haijage ngasi Mother's Day yamna hoi hainaba lei ko every day is Mother's Day si yam sume Mother's Day di nungti numit khuding oigadamne maramdi nungti numit khudingi mama amna lawriba thawdang ngasi adukki matik chaukre haijaba tare aduna mama singiti nungti numit khuding si mama ge numit haibasima adumak oiduna leirabani haibasima thamjage adubo kari gidamakta ngasi gi numit asi Mother's Day haduna pangthokdino amikaram matamdagi pangthok narkhibage haibasi mayam khangbiba yauragadi message ta or sumila leda sum mayam nainanaba yananabagi damakta damak ai su thamjarake du mayam akhang yauragadi message ta su damak share to birakadi yam no Rajib Singh hi okay hi welcome back to my channel Mother Day pangthoknaribase tasengna masi sahi khudingi megi ani suba nongaiting numits megi ani suba Sunday numit asida sahi khudingi pangthoknabani Mother's Day Happy Mother's Day se mama gi numit habase karam matamdagi pangthoknarakibage habadu mayamnasu khangbiramagani ainasu hajirakige aduga hosi fogi oinadi ai kirang warida aina detonu thamjarisi horen kona lakpasing tahudaba kya amasu yawbi yai khanjaduna ai ngakhtang detail tawna thamjabani haijatare ato to wari kya amasu ngakhtang sanagise aduga aigi khangjaba aina mayam mi surakanda masi aigi apambase abidi aina khanganingi base mayamda khanganba taragadi soikiba lankiba kya ama yoram tarasu khangminnaba Azumaran Kudimuka Simoksim Tonabia, Gita, Lakini Kanjarakanda, I know Hatan Tamjaban Hatare. At the Mamna Yare Horisi Habitaragadi, a young song what did not take tang in the Tenajara among Sahidagi, a mother de Sigamarinaba, a public meeting of the Tang Walker Nanzi Hadareko. At the ending on you don't Nishin Yagan,
ꯗ ꯂꯥꯏꯔꯤꯛꯇ ꯈꯔ ꯂꯩꯈꯤꯕꯁꯤꯡꯗꯣ ꯅꯩꯅꯖꯔꯀꯥꯟꯗ ꯊꯝꯖꯕꯅꯦ ꯑꯗꯨꯒꯤ anyway JK ꯊꯥꯡꯉꯥꯟꯕ ꯇꯥꯃꯣ ꯀꯃꯦꯟ ꯄꯥꯁꯦ okay ꯑꯩ ꯀꯃꯦꯟ ꯄꯥꯖꯔꯤ ꯀꯃꯦꯟꯁꯨ ꯄꯥꯒꯦ ꯋꯥꯔꯤꯁꯨ ꯂꯤꯖꯔꯛꯀꯦ ꯉꯁꯤꯗꯤ ꯚꯤꯌꯨꯋꯔꯁꯤ ꯈꯤꯇꯪ ꯋꯥꯠꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯊꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯑꯩ ꯈꯨꯝꯖꯒꯦ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯁꯤ ꯌꯥꯝꯅ ꯈꯪꯕꯁꯨ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯨꯇꯨꯝ ꯑꯣꯔꯤꯖꯤꯟ ꯍꯥꯏ ꯕ꯭ꯔꯣ ꯑꯣꯀꯦ ꯍꯥꯏ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯨꯇꯨꯝ ꯑꯣꯀꯦ ꯉꯁꯤꯗꯤ ꯚꯤꯌꯨꯋꯔꯁꯤ ꯌꯥꯝ ꯇꯧꯋꯦ ꯑꯗꯨ ꯇꯣꯄꯤꯛꯁꯦ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯇꯣꯄꯤꯛꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯖꯦꯀꯤ ꯈꯥꯡꯉꯥꯟꯕ ꯇꯥꯃꯣ ꯖꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ ꯑꯣꯀꯦ ꯖꯁ ꯌꯨ ꯀꯦꯟ ꯑꯥꯛꯁ ꯃꯤ ꯍꯪꯕꯤꯔꯛꯑꯣ ꯁꯨꯝ ꯌꯥꯒꯅꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯩꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯈꯛ ꯅꯠꯇꯅ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯈꯪꯃꯤꯟꯅꯔꯒ ꯑꯗꯨꯝ ꯆꯠꯈꯤꯁꯦ ꯍꯥꯏꯕꯗꯤ ꯑꯦꯚ꯭ꯔꯤ ꯋꯤꯛꯀꯤ ꯑꯣꯏꯅ ꯁꯦꯇꯔꯗꯦ ꯑꯦꯟ ꯁꯟꯗꯦ ꯑꯁꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯑꯩ ꯀꯁꯥꯔꯗꯒꯤꯅꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯥꯖꯤꯞ ꯁꯤꯡ ꯀꯁꯥꯔꯗꯒꯤ ꯅꯍꯥꯟꯁꯨ ꯏꯆꯟ ꯑꯃ ꯂꯥꯛꯄꯤꯔꯝꯃꯦ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯑꯣꯏꯅ ꯂꯩꯕꯤ ꯑꯗꯨꯒ ꯔꯥꯖꯤꯞ ꯁꯤꯡ ꯀꯣꯔꯣꯅꯥꯒꯥꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯀꯁꯥꯔꯗ ꯁꯣꯏꯅ ꯂꯥꯛꯆꯈꯤꯅꯤ ꯀꯁꯥꯔꯗ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤ ꯌꯥꯝ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩ ꯌꯥꯝ ꯎꯅꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯎꯅꯔꯀꯥꯟꯗꯁꯨ ꯕ꯭ꯂꯣꯒꯁꯨ ꯁꯦꯝꯖꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯩꯕꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯔꯝ ꯍꯥꯏꯅ ꯂꯩꯕꯤꯔꯤꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯁꯨ ꯑꯩ ꯂꯥꯛꯑꯀꯥꯟꯗ ꯑꯝꯇꯪ ꯀꯁꯥꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯁꯨ ꯑꯩꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯁꯕꯁꯀ꯭राꯏꯕꯔ ꯃꯌꯥꯝꯁꯤ ꯎꯅꯖꯔꯀꯥꯟꯗ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯒꯤ ꯂꯩꯅꯥꯒꯥꯁꯦ ꯈꯔ ꯅꯦꯝꯊꯔꯀꯥꯟꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯑꯩ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅ ꯋꯥꯔꯝꯂꯤ ꯋꯦꯜꯀꯝ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯁꯥꯔꯗ ꯂꯥꯛꯈꯤꯒꯅꯤ ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯨ ꯑꯩ ꯉꯥꯛꯇꯪ ꯍꯪꯕꯤꯔꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯒ ꯃꯥꯗꯔ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯃꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯣꯀꯦ ꯇꯥꯃꯣ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯩꯃꯤꯟꯅꯕ ꯐꯠꯇꯕ꯭ꯔꯣ ꯃꯗꯨ ꯐꯠꯇꯦ ꯖꯦꯀꯦ ꯈꯥꯡꯉꯥꯟꯕ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯌꯥꯔꯤꯃꯈꯩꯗꯤ ꯃꯗꯨ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃ ꯑꯣꯏꯕꯅꯤꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯃꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯗꯨ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯁꯥꯎꯟꯁꯦ ꯁꯦꯡꯅ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯩ ꯁꯥꯎꯟꯁꯦ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯅꯤ ꯖꯦꯀꯦ ꯈꯥꯡꯉꯥꯟꯕꯗꯤ ꯍꯦꯟꯅ ꯃꯈꯥꯗꯤ ꯂꯥꯛꯇ꯭ꯔꯤ ꯃꯦꯁꯦꯖꯁꯤ ꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯚꯤꯌꯨꯋꯔꯁꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯋꯥꯔꯤ ꯍꯧꯖꯔꯒꯦ ꯇꯧꯕꯅꯤ ꯖꯦꯀꯦ ꯈꯥꯡꯉꯥꯟꯕ ꯇꯥꯏ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯦꯀꯦ ꯈꯥꯡꯉꯥꯟꯕ for your response okay ꯀꯩꯅꯣꯝꯇ ꯌꯦꯡꯖꯒꯦꯀꯣ ꯁꯣꯝꯗ ꯑꯣꯀꯦ ꯌꯥꯔꯦ 49 ꯌꯥꯔꯦ ꯑꯗꯨꯅ ꯑꯣꯀꯦ ꯑꯩꯁꯤ ꯀꯩꯅꯣꯝꯇ ꯆꯦꯛ ꯇꯧꯖꯒꯦ ꯁꯣꯝꯗ ꯐꯣꯟꯗꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯑꯣꯀꯦ ꯕ꯭ꯔꯣ ꯇꯥꯏ ꯋꯥꯍꯦꯡꯕꯝ ꯂꯨꯋꯥꯡ ꯗꯤꯄꯛ ꯇꯥꯖꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ Mutum Origin, thank you. Okay, now I will start my story of the Mother Day. ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯦ every day is the Mother Day 하이드나 타모 레미나바 하이시 마사 소프수 스파트브로
ꯈ꯭ꯋꯥꯏꯗꯩ ꯐꯠꯇꯕꯗꯤ ꯑꯗꯨꯅꯦ ꯃꯁꯥ ꯁꯣꯛꯄꯗꯨꯅꯦ ꯑꯩꯅ ꯂꯩꯃꯤꯟꯅꯕ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯀꯣ ꯈ꯭ꯋꯥꯏ ꯐꯠꯇꯕꯗꯤ ꯑꯗꯨꯅꯦ ꯑꯗꯨꯅ JK ꯈꯥꯡꯉꯥꯟꯕ ꯃꯊꯛꯇ ꯃꯦꯁꯦꯖ ꯈꯔꯁꯨ ꯀꯛꯄꯤꯈ꯭ꯔꯦ ꯃꯗꯨ ꯇꯧꯕꯤꯒꯅꯣ ꯋꯥꯟꯁ ꯏꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯝꯕꯤꯌꯨꯀꯣ ꯀꯛꯄꯤꯒꯅꯣ ꯑꯗꯨꯅ ꯑꯣꯀꯦ ꯑꯩ ꯃꯦꯁꯦꯖ ꯂꯥꯛꯄꯗ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯀꯣ ꯗꯦꯟ ꯑꯗꯨꯅ ꯃꯦꯁꯦꯖ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯍꯧꯖꯔꯛꯀꯦ ꯑꯗꯨꯝ ꯑꯣꯀꯦ ꯑꯩꯈꯣꯏ ꯉꯁꯥꯏꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯥꯗꯔ ꯗꯦ ꯏꯃꯥꯒꯤ ꯅꯨꯃꯤꯠꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯞꯅ ꯌꯦꯡꯖꯔꯨꯕ ꯇꯥꯔꯒꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯁꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯃꯟ ꯊꯣꯛꯑꯣꯏ ꯍꯥꯏꯕꯁꯤ ꯑꯃ ꯊꯝꯖꯒꯦ ꯁꯣ ꯑꯗꯨꯕꯨ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯝꯃꯀꯥꯟꯗ ꯃꯥꯒꯤ ꯑꯣꯕꯖꯥꯔꯕ ꯇꯧꯅꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯊꯝꯕꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯟꯅꯔꯀꯥꯟꯗꯊꯝꯅꯔꯛꯈꯤꯕꯅꯤ JK ꯈꯥꯡꯉꯥꯟꯕ ꯏꯀꯥꯏ ꯇꯥꯃꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯅꯩ ꯑꯗꯨꯏꯅꯦ ꯑꯦꯁ ꯀꯔꯤꯒꯤ ꯚꯥꯏꯔꯦꯜꯅꯣ ꯚꯥꯏꯔꯦꯜꯗ ꯑꯩꯅ ꯆꯠꯀꯗꯕꯅꯦ JK ꯈꯥꯡꯉꯥꯟꯕ ꯅꯈꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯗꯣ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯈꯨꯝꯃꯤꯕ ꯑꯩꯁꯨ ꯁꯣꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯣ ꯅꯣꯏꯅ ꯑꯗꯨꯒꯤ ꯑꯗꯣꯝꯗ ꯈꯜꯂꯒꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯀꯩꯝꯇ ꯈꯟꯒꯅꯣ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯁꯨ ꯑꯩ ꯑꯣꯏꯅ ꯂꯣꯏꯅ ꯆꯠꯀꯦ ꯃꯔꯝꯗꯤ ꯐꯠꯇꯕ ꯅꯠꯇꯦ ꯑꯐꯕꯔꯣꯝꯗ ꯂꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯤ ꯑꯃ ꯊꯝꯖꯒꯦ ꯑꯦꯅꯤꯋꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯊꯝꯅꯤꯡꯕ ꯑꯃꯅ ꯖꯦꯝꯁ ꯔꯤꯌꯥꯖꯨꯗꯤꯟ ꯍꯥꯏ ꯕ꯭ꯔꯣ ꯑꯣꯀꯦ ꯍꯥꯏ ꯔꯤꯌꯥꯖꯨꯗꯤꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯃꯥꯗꯔ ꯗꯦꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯗꯤ ꯀꯗꯥꯏꯗ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯡꯊꯣꯔꯛꯄꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯅ it was originated from the USA during the First World War. I mean 1914 to 1919. 1914 1919 ꯐꯥꯎꯕꯗ ꯁꯣꯛꯅꯈꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯍꯥꯟꯕ ꯂꯟꯖꯥꯎꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯗꯗꯤ ꯃꯥꯗꯔ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯏꯔꯤꯛ ꯑꯃꯈꯛꯇ ꯊꯦꯡꯅꯖꯔꯛꯑꯦ ꯃꯁꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯕ ꯌꯥꯕꯅꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯑꯩ ꯁꯦꯝꯕ ꯅꯪꯍꯧꯖꯗ꯭ꯔꯦ ꯂꯥꯏꯚꯇ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯑꯔꯥꯟꯁꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯔꯛꯄꯗ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯂꯥꯏꯚ ꯑꯣꯏꯅ ꯃꯗꯨꯅ ꯐꯔꯅꯤ ꯈꯟꯖꯔꯀꯥꯟꯗ ꯑꯩ ꯂꯥꯏꯚꯇ ꯂꯥꯛꯆꯕꯅꯤ ꯁꯣ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯃꯥꯗꯔ ꯗꯦꯁꯤ 1914 1919 ꯐꯥꯎꯕꯗ ꯁꯣꯛꯅꯕ ꯂꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯍꯦꯛ ꯃꯁꯤꯗ ꯏꯟꯚꯣꯜꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯒꯤ ꯃꯃꯥꯁꯤꯡꯗ ꯃꯈꯣꯏꯅ ꯅꯤꯡꯖꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯍꯧꯔꯛꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯕ꯭ꯔꯣ ꯂꯥꯏꯠ ꯍꯥꯟꯅ ꯅꯝꯃꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔ ꯃꯇꯝ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯐꯥꯔꯁ ꯋꯥꯔꯜ ꯋꯥꯔꯗ ꯌꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯃꯃꯥꯕꯨ ꯂꯥꯟ ꯃꯔꯛꯇ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯠꯂꯝꯗꯥꯏꯗ ꯐꯥꯎꯗ ꯃꯃꯥꯗ ꯃꯈꯣꯏꯅ ꯅꯤꯡꯖꯔꯝꯕ ꯃꯃꯥꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨꯗꯒꯤ ꯍꯧꯅ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯄꯁꯤ ꯍꯧꯔꯛꯈꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯦꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯦꯒꯤ ꯑꯅꯤꯁꯨꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯏꯁꯦ ꯃꯥꯒꯤ ꯇꯥꯔꯤꯛ ꯑꯣꯏꯅ ꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯃꯥꯗꯔ ꯗꯦ ꯑꯁꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯊꯥꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯟꯗꯦ ꯑꯅꯤꯁꯨꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯗꯔ ꯗꯦ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯅ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯗꯔ ꯗꯦꯁꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯑꯉꯥꯡ ꯑꯣꯏꯕ ꯀꯌꯥꯁꯨ ꯃꯊꯪ ꯂꯣꯏꯅ ꯈꯪꯅꯔꯛꯑ ꯀꯥꯟꯁꯤꯗ ꯃꯥꯗꯔ ꯗꯦ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯃꯁꯤ ꯉꯁꯥꯏ ꯑꯩꯅ ꯊꯝꯖꯈꯤꯕ ꯆꯍꯤ ꯑꯃꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ 365 ꯗꯦꯖꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣই ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏ ꯍꯥꯏꯕꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯃꯔꯝꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ
ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯌꯨꯝ ꯑꯃꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯀꯌꯥꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯑꯦꯕ꯭ꯔꯤꯗꯦ ꯏꯖ ꯃꯥꯗꯔ ꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯑꯣꯕꯖꯥꯔꯕ ꯑꯃ ꯑꯣꯏꯅ ꯇꯧꯕꯁꯤꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯁꯤꯅꯦ ꯃꯦ ꯊꯥꯁꯤꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯦ ꯊꯥꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯦꯀꯦꯟ ꯁꯟꯗꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯦꯀꯦꯟ ꯁꯟꯗꯦꯁꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯗꯔ ꯗꯦꯁꯦ ꯄꯥꯡꯊꯣꯛꯅꯕꯅꯦ ꯃꯁꯤꯃꯛ ꯈꯪꯕꯤꯔꯣ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯑꯗꯣꯝꯒꯤ ꯖꯣꯕ ꯉꯥꯛꯄꯤꯒꯅ ꯑꯗꯣꯝꯒꯤ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯁꯨ ꯉꯝꯖꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯈꯨꯗꯣꯜ ꯇꯝꯕꯅꯤ ꯈꯪꯗꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯕꯣꯔ ꯅꯤꯖꯍꯧꯕꯅꯤ ꯈꯪꯗꯦ ꯀꯩꯒꯨꯝꯕ ꯇꯧꯕꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯦꯜ ꯇꯤꯡꯒꯗꯕꯁꯨ ꯅꯠꯇꯦ ꯋꯥꯒꯗꯕꯁꯨ ꯅꯠꯇꯦ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯍꯧꯒꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯋꯥꯏ ꯏꯃꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯏꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯝ ꯂꯩ ꯏꯃꯥ ꯑꯩꯒꯤ ꯑꯁꯦꯡꯕꯗꯨꯒꯤ ꯃꯔꯤꯅꯤ ꯑꯁꯦꯡꯕ ꯃꯔꯤ ꯑꯁꯦꯡꯕ ꯏꯃꯥ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯃꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯃꯆꯥꯒꯤꯗꯃꯛꯇ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯋꯥꯔꯤ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯕꯨꯛꯇ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯂꯤꯡꯕ ꯃꯇꯝꯗ ꯗꯦꯟ ꯑꯗꯒꯤ ꯂꯧ ꯌꯩꯅꯕ ꯃꯇꯝꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯦꯆꯤꯟꯅꯒ ꯁꯨꯔꯤ ꯁꯨꯃꯥꯏꯅ ꯁꯨꯕ ꯅꯠꯇꯦ ꯃꯇꯝꯗ ꯑꯦꯕ꯭ꯔꯤ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜ ꯋꯥꯔꯛ ꯉꯥꯛꯇꯅꯦ ꯄꯥꯡꯒꯜꯅ ꯁꯨꯔꯝꯕ ꯉꯥꯛꯇꯅꯤ ꯃꯇꯝꯗꯨ ꯇꯧꯔꯝꯃꯤꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯕꯗ ꯆꯥꯅꯕꯒꯤꯗꯃꯛ ꯌꯦꯜꯂꯤꯕ ꯑꯆꯥꯄꯣꯠ ꯑꯩꯈꯣꯏ ꯃꯪꯒꯟ ꯃꯔꯨ ꯈꯔ ꯌꯦꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯁꯤꯗ ꯃꯣꯏꯅ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯃꯇꯝꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯅ ꯌꯦꯜꯂꯤꯅꯤ ꯑꯗꯨꯕꯨ ꯌꯦꯜꯂꯤꯕꯁꯤꯡꯁꯦ ꯀꯩꯗꯧꯋꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯏꯆꯥꯗ ꯉꯥꯏꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯋꯥꯅ ꯁꯨꯔꯤꯕ ꯃꯈꯣꯏꯅ ꯆꯥꯗꯕ ꯃꯈꯩ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯋꯥꯏ ꯃꯪꯒꯜ ꯃꯔꯨ ꯑꯃꯅꯤꯗꯨ ꯐꯥꯎꯗ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯁꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯀꯌꯥꯝ ꯃꯇꯤꯛ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯒꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯏꯃꯥꯁꯤꯡꯕꯨ ꯀꯥꯎꯕꯤꯕ ꯐꯠꯇꯦ ꯀꯥꯎꯐꯠꯇꯦ ꯃꯤꯔꯥꯏꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯀꯥꯟꯗ ꯉꯁꯤꯒꯤ ꯃꯥꯗꯔ ꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯃꯗꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯤ ꯍꯦꯟꯅ ꯅꯛꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯃ ꯊꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯅꯤ ꯉꯁꯤꯒꯤ ꯍꯦꯄꯤ ꯃꯥꯗꯔ ꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯂꯣꯏꯅꯅ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯗꯅ ꯂꯥꯏꯚꯇ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕꯁꯤ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯋꯥꯅ ꯆꯠꯂꯨꯔꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯅ ꯆꯥꯒꯗꯕ ꯄꯣꯠꯁꯦ ꯏꯆꯥꯗ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯌꯥ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯁꯤꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯥꯗꯔ ꯗꯦꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤ ꯑꯗꯣ ꯆꯦꯠꯅ ꯄꯨꯔꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯀꯥꯟꯗ ꯑꯃꯨꯛꯀꯁꯨ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯝ ꯑꯁꯤꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯈꯔꯗꯤ ꯄꯨꯔꯛꯄ ꯉꯝꯕꯤꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯖꯒꯦ ꯀꯥꯟꯅꯕ ꯃꯤꯟꯁ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯗꯨ ꯆꯦꯠꯅ ꯊꯝꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯉꯁꯤꯗꯒꯤ ꯄꯨꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅꯤ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔ ꯂꯩꯔꯝꯕꯁꯤꯡꯗꯒꯤ ꯃꯊꯪ ꯆꯠꯅꯈꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯅ ꯊꯝꯖꯈꯤꯕꯗꯣ ꯑꯦꯕ꯭ꯔꯤ ꯌꯔꯁ ꯑꯩꯈꯣই ꯃꯥꯗꯔ ꯗꯦꯁꯦ ꯃꯦ ꯊꯥꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯟꯗꯦ ꯁꯦꯀꯦꯟ ꯁꯟꯗꯦꯗ ꯄꯥꯡꯊꯣꯛꯅꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯧꯗ꯭ꯔꯁꯨ ꯃꯊꯪꯒꯤꯗꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯃꯇꯝꯕꯨꯗꯤ ꯂꯩꯔꯤ ꯉꯁꯤꯒꯤ ꯃꯇꯝꯁꯤꯁꯨ ꯃꯊꯪꯒꯤꯗꯁꯨ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯖꯦꯀꯦ ꯈꯥꯡꯉꯥꯟꯕ ꯇꯥꯃꯣ ꯍꯦꯄꯤ ꯃꯥꯗꯔꯁ ꯗꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯦꯝ ꯇꯨ ꯌꯨ ꯖꯦꯀꯦ ꯈꯥꯡꯉꯥꯟꯕ ꯑꯣꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯤꯖꯈꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯌꯥꯝꯗ ꯋꯥꯔꯤꯕꯨꯗꯤ ꯈꯔ ꯁꯥꯡꯅ ꯂꯤꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨ ꯇꯦꯟꯁꯤꯟꯖꯕꯅꯤ
ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯗꯨꯗ ꯍꯥꯏꯕꯁꯤꯃꯗꯨ ꯊꯝꯕꯤꯌꯨ ꯍꯪꯖꯒꯦ ꯋꯥꯍꯦꯡꯕꯝ ꯂꯨꯋꯥꯡ ꯗꯤꯄꯛ ꯃꯩꯇꯩ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄꯁꯤꯗ ꯀꯣꯚꯤꯗ-19 ꯃꯨꯠꯈ꯭ꯔꯁꯅꯨ ꯃꯥꯂꯦꯝꯗꯒꯤ ꯃꯗꯨꯃꯛ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯀꯣꯚꯤꯗ-19 ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯁꯨ ꯀꯣꯔꯣꯅꯥ ꯀꯧꯕꯤ ꯍꯤꯡꯆꯥꯕꯤꯁꯤꯁꯨ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯗꯤꯗꯦꯟ ꯑꯗꯨꯒ ꯃꯥ ꯍꯧꯔꯛꯈꯤꯕ ꯃꯇꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯉꯁꯤꯈꯛ ꯄꯥꯡꯊꯣꯛꯄ ꯅꯠꯇꯕ ꯉꯁꯤ ꯃꯥꯔꯗꯔ ꯗꯦ ꯄꯥꯡꯊꯣꯛꯑꯝꯃꯒ ꯍꯌꯦꯡꯅ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯥꯔꯗꯔ ꯗꯦ ꯑꯁꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯑꯣꯕꯖꯥꯔꯕ ꯇꯧꯕꯤꯌꯨ ꯊꯃꯣꯏꯗ ꯑꯣꯕꯖꯥꯔꯕ ꯇꯁꯦꯡꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯀꯅꯥꯁꯨ ꯀꯤꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯆꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯉꯥꯛꯇꯪ ꯉꯥꯡ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯋꯥꯍꯪ ꯍꯪꯕꯤꯔꯛꯑꯣ ꯆꯥꯎꯔꯥꯛꯄ ꯃꯥꯗꯔ ꯗꯦꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯋꯥꯠꯍꯧꯕ ꯂꯩꯔꯒꯁꯨ ꯑꯩꯅ ꯁꯝꯖꯤꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯤ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯑꯒ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯃꯛ ꯑꯩ ꯑꯃꯨꯛꯈꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯊꯥꯖꯔꯣꯏ ꯂꯥꯏꯐꯁꯦ ꯍꯌꯦꯡꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯅꯕꯒꯤꯗꯃꯛ ꯍꯌꯦꯡꯗꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡ ꯑꯩ ꯃꯟꯗꯦ ꯈꯨꯗꯤꯡꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯁꯦ ꯑꯩ ꯄꯨꯁꯤꯟꯖꯔꯛꯅꯕ ꯍꯣꯠꯅꯖꯔꯕꯅꯤꯀꯣ MK Angammaring, happy Mother Day. Thank you so much. And same to you, Angammaring. Okay. ꯑꯗꯨꯅ ꯖꯨꯝꯕꯥꯂꯣꯟ ꯂꯝꯖꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯨ ꯑꯃꯨꯛ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯁ ꯃꯥꯒꯤ ꯑꯩꯅ ꯊꯝꯖꯔꯤꯕ PK ꯆꯦꯅꯦꯜꯗ ꯊꯝꯖꯔꯤꯕ ꯂꯦꯡꯗꯅ ꯂꯩꯖꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯀꯩꯅꯣꯗꯤ ꯍꯥꯏꯖꯔꯛꯀꯦ ꯁꯦꯇꯔꯗꯦꯗ ꯍꯥꯏꯖꯔꯛꯀꯦ ꯁꯦꯇꯔꯗꯦꯁꯤꯅ ꯑꯩꯒꯤ ꯍꯩꯖꯕ ꯑꯦꯛꯇꯤꯡꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯥꯏꯀꯤꯗꯤ ꯂꯧꯊꯣꯛꯆꯔꯒ ꯃꯤ ꯑꯃꯃꯝꯈꯛꯀꯤ ꯑꯣꯏꯕ ꯑꯦꯛꯇꯤꯡ ꯇꯧꯕꯒꯤ ꯀꯩꯅꯣꯗꯨꯝ ꯑꯩ ꯊꯝꯖꯕꯅꯦ ꯗꯦꯟ ꯑꯗꯨꯒ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯃ ꯑꯦꯕ꯭ꯔꯤ ꯁꯟꯗꯦꯁꯤꯃ ꯑꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯊꯝꯖꯔꯦ ꯗꯦꯟ ꯑꯗꯨꯒ ꯑꯦꯕ꯭ꯔꯤ ꯃꯟꯗꯦꯁꯤꯅ ꯊꯝꯖꯔꯦ ꯂꯦꯡꯗꯕ ꯈꯔ ꯖꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯝꯖꯔꯛꯀꯅꯤ ꯑꯩ ꯇꯥꯡꯀꯛ 26 ꯁꯨꯕ ꯐꯥꯎꯗ ꯊꯝꯖꯈ꯭ꯔꯦ 26 एपिसोड बुक थमजखरे हयेंग 27 एपिसोड लाकदोइने हयेंग लाकदोइबा एपिसोड असिसु याम मरु ओइबा एपिसोड अमे ओइम थमजि Thaja Hobijam sir, happy Mother's Day. Thank you so much Thaja Hobijam, as well as same to you. Same to you. Hi jage. Okay, aduna what le Okay, viewers su leichlaktre live su loisinbi yare na khanjai kana kana leibiribagi ai ngakhtang si